Manipur News channel mayam taram oksari loina ngasi maru pau pijari ahanbada tha sigi tara turtagi thiba khandra leiba luang tem Mukesh Sahikun apopa Gyanendra Das lepam ka sampa laimajam laikai gi langla langjin piba ngama misakta lupa lakh tara gi mana piraga ni hain state government laukthokre luang tem Mukesh pu tek takai dana halaknam gi damakta mai leinaba I pau sing puthok piu Mukesh pu tek takai dana halaknam gi damakta pau piba ngama misak adda lupa lakh tara gi mana piga ni hain su zero lasin hairi Manipur police na senior 11 officer gi miyeng makada Assam Rifles amasung atay security postinga mangkyo mi adu phangnanaba state asigi Bishnupur Suchanpur amadi None district amadi atay chingna mafam chingda advance oiraba technical data analysis amasung intelligence ki mateng lawdana thibahum gi tabak chatari maka tarakpa update ta Delhi da pangthokani toriba thabul chongba leibak ki phibam sing asi yenglaga lepiu Manipur Student Association Delhi gi hangi Thaburel chingna online gi kutang da info pangthokre leibak ki oiriba tangdu leta daba phibam amasung awa ana taraba miyoy kaya gi awaba sing khangdamong amada masat ki executive singna leiriba advisory sing volunteer singa tanaramdana sajibu sera bugi nimitta siliba sangai cultural evening haina mingthonba thabal chongo pangthokani hairiba se tawidanaba phongtoragli maka tab update amada sangai amadi kachin gi lanfam singda mayang sipai gi masak mawong manaba kia amadi KNB gi LI marakta yaurpa gi maram ama oigedra khanariba Nepali singni kachin amadi sangai gi mafam kaya Nepali kaya anganba matamdagi yum holakpa kaya yauna kundarakhi amasung ngasi gi Myanmar gi lan asida makhoisu kiyaga naksanana chaminari loinana KNB su kiya amadi PDF singa chaminabana kanano khangdabagi kudongchaba ama mayang sipai singgi proxy army oiriba KNB asina phangli Nagaland su delimitation gi mafam yaningda phongtoknaba horakle Supreme Court kin Akaidagi Nagaland, Manipur, Arunachal Pradesh, amadi Assam gi delimitation gi thabak ase tha ahungi manungda loisangadabani haina akan mafam phongtokkrabasu Nagaland gi oina ing solising ani amagi mikok thibagi report ta yumpham oiraga delimitation tawada yaningda phongtorakli Nagaland gi oina ing solising ani amagi mikok thibada yumpham oiraga delimitation tawada mafam amada sit hengkatlaga mafam amada sit mangbagi phibam lakadaba asina social imbalance ama mayoknagani masin Dimapur nataba tribal line na sengkiba district singi sit yanabagi matangda ahongbo laktuna hena khudong thiba phibam ama mayoknarakpa yai hainasu tongan-tonganba CSO singi maikaidagi phongtoknarakli so lising aniga amagi mikok thibada delimitation tawba asina tongjagadoriba ase Dimapur district sit mari hengkalakadoribani loinana Kohima amasung Wakhada sit amam hengkalakadoribani adubu Makokchung amasung Junhenboto district ki oinadi mathangsina sit ahum amasung sit ani hantarakadoribani nakal amoramda Naga militant singi maikaidagi shu Naga political issue asigi waroisin ama puraktri phawa hojik leiriba phibam asigi lengdana adamak lehenba pamdi Naga gi political problem ase loisandringaida delimitation tawrabadi rajnitigi waroisinda asoba kudongchadaba ama mayoknagani assembly constitution singi matangdadi yasana wafam ama leire asigumba phibam asida Supreme Court na karigumba wafam amata khangalamba tawdana warep lorakpa ase angakpa poi hainasu NNPG gi convener Pitikat Nagana phongtorakli makna hai Nagaland gi oina Bharat Sarkar ga wari sanaba asida Nagaland gi legislative assembly gi hojik leiriba seat humpu asigi mahutta seat marfu oina hengkatpada yanaba purakhrabani masigi mahutta hojik leiriba Lok Sabha gi seat ama asigi mahutta seat ahumda hengkatpada yanaba purakhrabani masina Nagaland dagi tribe 13 ki mihusing apung phana saruk yahanba ngamlagani haina sen phongtoktuna leirabani hiram asigi matangda state sarkar na kendra sarkar da mapung phana khangani haibagi thajaba lei hainasu NNPG gi luchingba aduna makha tarakli makha tab update amada KYKL MYL gi lieutenants angom sanatomba amadi Pipak Pro gi lance corporal nangakpagi mafamda jawal gi kai kunaba loinana awaba phongtokchari KCP secretary in charge information and publicity S Mangala thadrok cher lamana hairakli zero lasin hai Manipur Kanglaipa ka tainaba Myanmar gi khei paringda Manipur apunba jawalup singi lanmi tengolga Indiana kunek oina matam kayadagi senadana lakliba KNAB amasung makhoi apunba kupuga proxy war oina hokiba March 15 da songna kiba lanphamda hayeng awang lekaidagi KYKL MYL gi lieutenant angom sanatomba alliance ingo sei 38 amasung sero makha lekaidagi Pipak Pro gi lance corporal maibam ngakpa alliance naktonba sei 19 thawain ponta pekre Manipur ningtamba hanjanabagi lanphamda thawai kai karba tawbasing asigi famda KCP MFL na yawol gi sabchaba ga kono pijari amasi awa phongtokjari hairi makha tarakpa update amada Ministry of Home Affairs na ngasi tokpa serol amagi matung ina police station tarom de khaknatana Manipur gi Kasin Koya sin thungna April tarik amadagi tha
Taruk Power Disturbed Area ni haina lakthokre Phal West gi oina Porompat Hengang Irilbung Thawal gi oina Thawal Bisnupur gi oina Bisnupur Nambol amadi Kakching gi oina Kakching Police Station ni paw si loina ngasi gi di maroi paw sing pijau matang as lejare makha taba update kidamak mayam pon langai minasi loina channel asim nungsi bidan like amadi subscribe to biramu